Hi ma'am, good morning. Kuire isu video se thangattaba. Ando comment da sonu paru da ba kuire video thangalakta de kya kaidorage na hangba ma'am ama ichinau sina hangbire comment da do aise handak se angang singi school vacation school id summer vacation period da aigi se dum vacation oi le tan bana handak se tan mai se ma chat khra matung da su khoi paru se ma yai rong kai kai do ado sister amana sister bro ra khang ne maming do isu ga na ta de mupi ointment do debut hai ba do aseng ba da adu ointment do ina pharmacy de lauraga tai ba da paru se adu pha khre ba nong ni matung da adu ga idi adu mapa hu chakhra matung da di paru se mapa lei ba matam da khoi gi cha ba gyan men ta gi da ba di kai haini mobile chananing mandana ne adu di ama pangcha sasan ba toy ma chakhra ga di mabuk thille ai him khudingi pung hum tarak paga mabuk thille yam na tawe do tin lei bagi ko ado ai hing daga tum da ka ai tawgi bagi dim tan na video je sem dre ado ngasi di yam ko matung da gi video YouTube channel se kainam tawrak tare ne ngasi da ma di dum blog semjan mani ayu ki breakfast se puri ga chana ga ngau ba dagi tawre ado ga sigi akoi gi coat set se aina Flipkart dagi chen bane ba ko yenghan bana lavender color gi phaja bana loi ba du ga in L size da ina order taw bane ba ko ado XL su la ba phi se u ba ina pam dam na loi ra handu ba su ta le do yengo su maina moina set pa di kya di phajare jong color ga se asimaina same uri sumaina color da tawra plain do su ya ba ko ai ma ma akoi print taw ba ke taw bu di kya su pam da bai ko kya di phajare mana set pa se da de ko aduga lagba matam da na sinaina online da gi phi ga amta chening da ni podcast se ai da te di dum kano taw ba ko ai gi phi chelu ba khodingi oi da ba ta oi ba aduga ai se na han si check ta ho da ba go ma last post di ko ai hoji yum da laga oi di ba mong se ulle ba adum sumai se pa di lavender ga 4.3 rating ga su piri pha do ko ko makha da customer na di review pi da ba du pi ma do ura de ko makha da le da maga de se loram da ba su ya ba anda dum phaja mare na loksal lure aduga sigari pam de da loksal lure aduga laga yam sathina pam de aduga lit pa budi dum lit la budi dum phaja mare ni khal le ba aduga excel loi bagi khatang agi khwang ke sai se khara taisan da di ya ro handok tra ba ine el mom ko mo do ko jin ga nong ga pandha da delivery boy du mo nungai roi dra ina se site ta khatang taisan la ni machine lei bani na ka sunate ba excel jam ne khenna ba sunate da dum akoi gi sugumba ko gi online de gi lo ba si di ko size ma hen lo bana phai ba adum mapa na kaino de gi lo di em li bana lit la chai ba ngon da ne ado khara taisal la duga mathak ta karak pane je kari hijang thong chino su khang da ba nong chu gi ba gi nong chu di weather se ing la nong budi nungai ba ko nong sa aduga phi kang da ba gi ong hijang na pi thapa kaino balti ga se loina ising na thangat na le ado yendem se ina khara ga thadok pani mayam masa pokthore ba ko ina bora mari khak thadok ba se mo chengi bag ne ba ko chengi bag mari se ina thadok ba se makong se da mayam som da su mayam ma chong dore i nong chu ra bani na mayam chong dore yendem se hana di yum da lei matam da di mayam u na toy ma cha bu di sai ko hawai thong da su dum makak hapa ga dum haw bani cha bu di chai ado hojik na mu yam ne na leitra bani na ko dum chaning ya haw re ja hai ro la su khang joy bu taw ra su ado ai se ngarang no mai jing ni bazar chat ke to ba su tan man na chal haudra ba ado ngang ani di belendri do yam pa me ba ko ado belendri do su le haudra nga si di yendem se oina ngarang se chana ga mo ga khara aina ayuk ta sa gi ba chana do khara lau thore chana mo khara tikjal la tam mani ngausal laga ma ayai nga ayai ba budi le kang joi thong su phare ja to su phare ni yendem joi ni he ge na makhung je kam chau thoro ani mamang di he ki be di yam chau de ne ba ko camera da di khang di yam chau bo u da bra adum leibak ta tha ba na ta bina ko bag se tha ba ni na dum chau re hai bi jai da khara di hek to num yum kumda gara ga ko se idea ma kari tau ba yeng age kai thong de rong de nong ti hijang ji ko sai bazar su ngang chal hau da ba moro ga tek ba su am ta le hau da tan na yum ja ga se no chal la ge da na ye rom khang de cha la loi la ne khal la ga ne
ꯑꯗꯨꯒ ꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒꯤ ꯃꯆꯥ ꯆꯦꯔꯤ ꯇꯣꯃꯦꯇꯣ ꯄꯥꯝꯕꯤꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯃꯆꯥꯁꯦ ꯐꯨꯛꯇꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯁꯤꯁꯨ ꯃꯌꯥꯝ ꯑꯃ ꯀꯨꯀꯨꯔꯨ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯑꯗꯨ ꯆꯥꯕꯗꯒꯤꯗꯁꯨ ꯅꯠꯇꯕ ꯃꯍꯩ ꯄꯥꯜꯂꯤꯕꯅꯤꯅ ꯐꯨꯛꯇꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦ ꯑꯗꯣ ꯑꯩꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯂꯩꯍꯧꯗꯦ ꯑꯩꯒꯤ ꯄꯥꯝꯕꯤ ꯑꯃꯅꯤꯈꯛꯇꯤ ꯍꯧꯔꯤꯀꯣ ꯑꯗꯨꯝ ꯆꯥꯕꯒꯤꯗꯤ 2, 3, 4, 5ꯗꯤ ꯑꯗꯨꯝ ꯍꯦꯛꯄ ꯌꯥꯏ ꯑꯩ ꯍꯪꯒꯥꯝꯁꯦ ꯑꯃꯨꯛ ꯊꯥꯗꯤ ꯊꯥꯅꯤꯡꯕ ꯆꯥꯕꯗꯤ ꯆꯥꯕ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯃꯥ ꯂꯩꯔꯗꯤ ꯌꯥꯝ ꯆꯥꯏꯌꯦꯕꯀꯣ ꯑꯉꯥꯡ ꯑꯅꯤꯁꯨ ꯌꯥꯝ ꯆꯥꯅꯤ ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯆꯥꯗꯦꯕꯀꯣ ꯍꯤꯟꯖꯥꯡꯁꯦ ꯑꯗꯣ ꯉꯥꯕꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯤꯗꯒꯤ 3, 4 ꯈꯛ ꯍꯦꯛ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯑꯗꯨꯝ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯝ ꯈꯔ 4, 5 ꯑꯗꯨꯝ ꯍꯦꯛꯑ ꯉꯁꯥꯏꯁꯨ ꯑꯌꯨꯛꯇ ꯑꯃ ꯍꯦꯛꯈ꯭ꯔꯦꯕꯅꯤꯀꯣ ꯁꯨꯅꯨꯅ ꯆꯅꯥꯗꯨꯒ ꯆꯥꯕꯒꯤꯅꯦ ꯑꯗꯩ ꯑꯃꯅꯤ ꯑꯗꯨꯝ ꯍꯦꯛꯑ ꯑꯗꯨꯝ ꯌꯥꯏꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯄꯥꯅꯦꯕ ꯁꯤꯁꯦ 이싱게 사바 mattamdadi 이싱게 뚱나 leihanningin nong chu mattamdadi adum tungna leisalasu makhada khoigi manungda ko manung thangba roomda ising kano tawraga kai haini dum manin ka ba haigadra adu tawbadu nungaiteba aduna nungsu nungaitabay mathakta su dum to bayna phattaba sing jabra jabri sing chachagi sanwain aduga yendem se aina dum khalla ga ma'am asidi yendem se irolaga ma natraga irolage ma aduga mana sing asidi hunji aroige mana se mamang da su ma'am ne da su ko aidi aina bora hogi matam da ko karamna chadana langse ko ne adum bora haw ka sum tawdabne ba lengbu khotpa kaim tawdabne ado leng brai ni che hangai khibane ba ko ado leng dabane ba akoi mana si sune chaba ya bane ba bora ga tawraga ne ado ngasidi ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯦ ꯉꯁꯤꯗꯤ ꯃꯅꯥꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯟꯅ ꯃꯔꯥꯊꯤ ꯅꯨꯄꯤ ꯑꯃꯒ ꯀ꯭ꯋꯥꯇꯔꯗ ꯂꯩꯃꯤꯟꯅꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯃꯣꯏꯒꯤꯗꯤ ꯑꯗꯨꯝ ꯌꯨꯇꯨꯕꯇꯁꯨ ꯁꯨꯝ ꯊꯣꯛꯄꯅꯤꯅꯦ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯥ ꯀꯔꯤ ꯍꯥꯏꯅꯤ ꯄꯥꯟꯒꯤ ꯃꯅꯥꯗꯣ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯄꯥꯂꯨꯀꯥꯕꯤ ꯀꯩꯅꯣ ꯅꯠꯇꯦꯅꯦ ꯌꯦꯟꯗꯦꯝ ꯅꯠꯇꯦꯕ ꯃꯗꯣ ꯀꯩ ꯍꯥꯏ ꯄꯥꯡꯈꯣꯛ ꯃꯅꯥꯗꯣ ꯑꯗꯣ ꯎꯇꯤꯗꯁꯨ ꯁꯨꯝ ꯍꯥꯞꯅꯗ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯗꯁꯨ ꯑꯗꯣ ꯄꯥꯡꯈꯣꯛ ꯃꯅꯥꯗꯣ ꯑꯣꯏꯅ ꯃꯣꯏꯗꯤ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯆꯥꯎ ꯍꯥꯏꯅ ꯍꯥꯏ ꯑꯩꯁꯦ ꯆꯥꯗꯤ ꯆꯥꯅꯤꯡꯗꯕꯀꯣ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯤꯅ ꯗꯨꯛ ꯅꯨꯡꯁꯤꯅ ꯍꯥꯏꯔꯒ ꯑꯃꯗꯤ ꯆꯥꯔꯛꯏ ꯑꯗꯣ ꯑꯗꯨ ꯌꯥꯝ ꯄꯥꯝꯖꯟꯕꯕꯨꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯑꯩꯅ ꯑꯣꯏꯅ ꯇꯧꯒꯦ ꯁꯦꯝꯒꯦ ꯆꯥꯒꯦꯅ ꯁꯦꯝꯕꯅꯦ ꯑꯗꯣ ꯃꯅꯥꯁꯦ ꯂꯪꯁꯦꯛꯇꯕꯤꯗꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯕꯦꯁꯟ ꯈꯔ ꯊꯤꯠꯂꯦ ꯑꯗꯨꯒ ꯖꯉꯥꯡ ꯃꯣꯔꯣꯛ ꯀꯩꯀꯩ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤ ꯑꯁꯨꯕꯁꯤꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯆꯅꯝꯅꯦ ꯁꯤꯡꯅꯦ ꯒꯨꯔꯨꯃꯨꯁꯤ ꯑꯦꯂꯥꯏꯆꯤ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯖꯤꯔꯥ ꯐꯗꯤꯒꯣꯝ ꯍꯥꯞꯈꯤꯕꯗꯣ ꯇꯛꯈꯥꯏ ꯀꯥꯕꯣꯛ ꯑꯩꯈꯣꯏꯒꯤ ꯉꯛꯄꯅꯦꯕ ꯍꯥꯏꯗꯤ ꯀꯨꯞꯅ ꯇꯛꯈꯥꯏꯗꯕꯗꯅꯦ ꯑꯁꯤ ꯃꯁꯥꯂꯥꯁꯤꯅ ꯍꯥꯎꯅꯦꯕꯀꯣ ꯑꯗꯨꯝ ꯑꯩ ꯆꯅꯥ ꯑꯆꯧꯕ ꯊꯣꯡꯕꯗꯁꯨ ꯁꯨꯃꯥꯏꯅ ꯃꯁꯥꯂꯥ ꯍꯥꯞꯄꯁꯦ ꯃꯅꯝ ꯑꯃ ꯅꯝꯃꯒ ꯍꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯕꯁꯤꯗ ꯑꯗꯨꯒ ꯐꯖꯅ ꯇꯣꯜꯂꯦ ꯅꯪ ꯂꯥꯎꯅ ꯑꯗꯨꯒ ꯑꯩꯒꯤ ꯆꯃꯁꯁꯦ ꯊꯥꯎ ꯈꯣꯠꯄꯁꯦ ꯑꯣꯏꯔꯛꯇ꯭ꯔꯦ ꯆꯃꯁ ꯑꯃꯇꯪ ꯍꯥꯞꯀꯦ ꯇꯧꯕ ꯑꯗꯣ ꯑꯅꯤ ꯁꯨꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯨꯕ ꯅꯠꯇꯦꯗ ꯌꯥꯎꯔꯛꯇꯕꯒꯤꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯗꯤ ꯑꯗꯨꯝ ꯂꯦꯡꯒꯟꯕ ꯍꯥꯒꯠꯆꯒꯟꯕ ꯀꯌꯥꯁꯨ ꯂꯩꯗꯅꯀꯣ ꯄꯥꯟ ꯆꯥꯔꯁꯨ ꯑꯗꯨꯅ ꯂꯦꯡꯉꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯅ ꯂꯦꯕꯨꯝꯁꯦ ꯈꯤꯇꯪ ꯁꯨꯝꯖꯟꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗꯦꯝ ꯃꯅꯥꯁꯤꯗꯤ ꯂꯦꯡꯗꯦꯗ ꯑꯃꯠꯇ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯂꯦꯡꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯣꯡꯉ ꯆꯥꯅꯤꯡꯉꯦꯒ ꯍꯥꯏꯔꯁꯨ ꯃꯅꯥ ꯂꯦꯡꯒꯅ ꯑꯩꯅ ꯀꯤꯕ ꯇꯥꯔꯗꯤꯕꯀꯣ ꯑꯗꯨꯝ ꯑꯩꯗꯤ ꯃꯤꯒꯤ ꯎꯔꯨꯔꯒꯁꯨ ꯑꯁ ꯍꯥꯎꯒꯗ ꯃꯥꯜꯂꯦ ꯀꯥꯏꯅ ꯈꯜꯂꯒ ꯇꯧꯅꯤꯡꯕꯁꯨ ꯂꯩꯗꯅꯀꯣ ꯀꯅꯥꯒꯨꯝꯕꯅ ꯊꯣꯡꯕ ꯇꯟꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯃꯤꯒꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯤꯒꯤꯒ ꯎꯔꯨꯔꯗꯤꯕ ꯍꯪꯉꯒ ꯈꯣꯠꯂꯒ ꯍꯦꯛꯇ ꯊꯣꯡꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯊꯣꯡꯅꯤꯡꯉꯁꯨ ꯂꯦꯡꯒꯅꯤ ꯀꯥꯏꯅ ꯀꯤꯔꯁꯨ ꯂꯦꯕꯨ ꯈꯪꯗꯦ ꯃꯪꯒꯦꯒꯨꯝꯕꯗꯣ ꯈꯔ ꯍꯥꯞꯆꯤꯜꯂꯗꯤ ꯂꯦꯡꯕꯗꯣ ꯐꯩꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯤꯇꯪ ꯁꯨꯝꯖꯜꯂꯦ ꯂꯦꯡꯕꯗꯤ ꯑꯩꯒꯤꯗꯤ ꯂꯦꯡꯗꯦ ꯑꯗꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣꯒꯤꯗ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯤ ꯃꯣꯏꯗꯤ ꯀꯩꯕ ꯄꯥꯡꯈꯣꯛ ꯃꯅꯥꯅꯤꯀꯣ ꯑꯩꯒꯤꯅ ꯌꯦꯟꯗꯦꯝ ꯃꯅꯥꯅ ꯇꯧꯔꯒꯦ ꯌꯦꯟꯗꯦꯝ ꯁꯨꯈꯥꯝ ꯆꯥꯔꯒ ꯃꯅꯥꯁꯤꯁꯨ ꯑꯁꯨꯛ ꯐꯔꯤꯁꯤꯕꯨꯀꯣ ꯑꯗꯣ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤꯁꯨ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯒ ꯃꯅꯤꯡꯁꯦ ꯑꯩꯈꯣই ꯍꯥꯏꯗꯤ ꯃꯔꯥꯊꯤ ꯗꯤꯗꯤꯗꯨꯅ ꯇꯧꯈꯤꯕꯗꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯥꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯃꯑꯣꯡꯗꯨꯕꯨꯗꯤ ꯌꯦꯡꯍꯧꯗꯦꯕꯀꯣ ꯌꯦꯡꯍꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯥꯒ ꯃꯥꯅ ꯄꯤꯖꯈꯤꯕꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯑꯩꯅ ꯅꯍꯥꯟ ꯌꯨꯇꯨꯕꯇꯁꯨ ꯐꯪꯅꯕ ꯑꯗꯣ ꯃꯣꯏꯒꯤꯁꯨ ꯄꯥꯡꯈꯣꯛ ꯃꯅꯥ ꯇꯧꯋꯦꯕ ꯅꯨꯄꯤꯗꯨꯁꯨꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯦꯟꯗꯦꯝ ꯃꯅꯥꯁꯤꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯃꯅꯥꯁꯦ ꯐꯖꯕꯁꯦ ꯂꯧꯔꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯑꯁꯨꯃꯥꯏꯅ ꯂꯩꯁꯜꯂꯛꯇꯣꯏꯁꯦ ꯑꯗꯨꯅ ꯃꯅꯤꯡꯒꯤꯁꯦ ꯑꯩꯅ ꯀꯟ ꯂꯥꯎ ꯂꯩꯔꯛꯄꯗ ꯑꯩꯗꯤ ꯇꯥꯁꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯔꯣꯏꯅ ꯃꯥꯒꯤ ꯃꯀꯟ ꯈꯔꯁꯦ ꯀꯩ ꯍꯥꯏꯅꯣ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯒꯗ꯭ꯔꯣ ꯃꯀꯣꯛ ꯍꯥꯏꯗꯣꯏꯔꯣ ꯀꯩꯅꯣ ꯑꯁꯤꯁꯦ ꯑꯩꯅ ꯈꯤꯇꯪ ꯆꯀꯨꯅ ꯄꯥꯅ ꯂꯦꯟꯊꯠꯄꯅꯦꯕ ꯂꯩꯁꯜꯂꯛꯄꯗ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯑꯗꯣ ꯃꯅꯥꯁꯦ 3 ꯁꯨꯈ꯭ꯔ ꯃꯥꯜꯂꯦ 4 ꯁꯨꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯂꯦꯌꯔ ꯅꯥꯏꯅꯕꯒꯤ ꯑꯩꯅ
ꯃꯊꯛꯁꯤꯗ ꯁꯨꯃꯥꯏꯅ ꯇꯩꯁꯟꯕꯅꯦ ꯑꯗꯣ ꯑꯩ ꯈꯟꯖꯕꯗ ꯀꯅꯥꯒꯨꯝꯕꯗꯤ ꯇꯧꯒꯗꯕꯗꯤ ꯃꯥꯟꯗꯦ ꯆꯥꯅꯤꯡꯒꯗꯕꯗꯤ ꯃꯥꯟꯗꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯇꯧꯅꯤꯡꯕꯅꯗꯤ ꯀꯌꯥꯝꯅ ꯁꯦꯝꯅꯤꯡꯕꯅꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯍꯥꯏꯔꯨꯔꯒꯗꯤ ꯁꯤꯁꯦ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯈꯤꯒꯦꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯅꯥ ꯃꯉꯥꯁꯦ ꯇꯩꯔꯦ ꯍꯥꯏꯔꯒ ꯕꯦꯁꯟꯁꯤꯁꯨ ꯅꯪꯅ ꯇꯧꯕꯅꯦꯕ ꯈꯤꯇꯪ ꯃꯍꯤ ꯅꯥꯏꯔꯕ ꯀꯩꯅꯣ ꯍꯥꯟꯕꯅꯤꯅ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯃꯍꯤꯁꯦ ꯆꯦꯟꯊꯣꯔꯛꯑꯕꯅꯤꯅꯅꯦ ꯑꯗꯨꯒ ꯁ꯭ꯇꯤꯝ ꯇꯧꯔꯒꯦ ꯃꯤꯅꯤꯠ 10-15ꯃꯨꯛ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯃꯤꯅꯤꯠ 10-15ꯃꯨꯛ ꯑꯣꯏꯗꯤ ꯌꯦꯡꯉꯒꯦꯀꯣ ꯑꯩꯁꯨ ꯑꯍꯥꯟꯕ ꯇꯧꯕꯅꯤꯅ ꯃꯤꯅꯤꯠ ꯀꯌꯥꯃꯨꯛꯇ ꯃꯨꯟꯒꯦ ꯍꯥꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯆꯀꯨ ꯈꯪꯗꯦ ꯇꯨꯠꯄꯤꯛ ꯈꯪꯗꯦ ꯅꯝꯁꯤꯜꯂꯒ ꯅꯞꯄꯛꯇ꯭ꯔꯗꯤꯀꯣ ꯃꯨꯜꯂꯦ ꯈꯪꯗꯣꯏꯅꯦꯕ ꯑꯗꯣ ꯇꯤꯜꯍꯧ ꯑꯅꯦꯝꯃꯒ ꯑꯗꯨ ꯈꯥꯃꯦꯟꯁꯤꯟꯕꯤ ꯑꯅꯦꯝꯃꯒ ꯇꯣꯃꯦꯇꯣ ꯑꯅꯦꯝꯃꯒ ꯑꯩꯅ ꯇꯛꯈꯥꯏꯔꯒ ꯊꯝꯃꯒꯦ ꯇꯧꯔꯤꯅꯦ ꯑꯗꯨꯒ ꯃꯤꯅꯤꯠ 10-12ꯃꯨꯛꯇꯤ ꯐꯥꯔꯦꯕꯀꯣ ꯑꯩꯅ ꯆꯀꯨꯁꯦ ꯅꯝꯖꯟꯅ ꯌꯦꯡꯕꯅꯤ ꯃꯨꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯈꯤꯇꯪ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯈꯤꯇꯪꯗꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯕꯦꯁꯟꯗꯨ ꯅꯞꯄꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯈꯨꯝꯁꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 5 ꯈꯛꯇꯪꯒ ꯑꯃꯨꯛ ꯊꯝꯃꯒꯦ ꯇꯨꯗꯦꯜ ꯃꯤꯅꯤꯠ 13-14ꯃꯨꯛ ꯆꯪꯉꯤ ꯍꯤꯟꯖꯥꯡ ꯑꯗꯨꯝ ꯂꯣꯏꯔꯅꯤ ꯍꯥꯏꯔꯛꯑꯅꯤꯀꯣ ꯀꯅꯥꯒꯨꯝꯕꯗꯤ ꯑꯗꯨ ꯑꯗꯨꯝ ꯃꯑꯣꯡ ꯌꯦꯡꯅꯤꯡꯕꯒꯤꯅꯤ ꯑꯩꯁꯨ ꯁꯨꯝ ꯁꯦꯝꯕꯅꯤꯗ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯔꯛꯄꯅꯦ ꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯍꯥꯎꯗꯤ ꯍꯥꯎꯏꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯎꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯍꯥꯎꯕꯅ ꯀꯅꯥꯒꯨꯝꯕꯅ ꯄꯥꯛꯅꯝ ꯄꯥꯝꯕꯁꯦ ꯄꯥꯛꯅꯝꯒꯤ ꯇꯥꯏꯞ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯩꯗꯤ ꯄꯥꯛꯅꯝ ꯄꯥꯝꯗꯕꯒꯤ ꯍꯥꯏꯗꯤ ꯍꯥꯎꯔꯤꯑꯅ 100% ꯄꯤꯕ ꯉꯝꯗꯕꯒꯤꯅꯦꯕ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯇꯧꯕꯗꯁꯨ ꯇꯧꯋꯦꯕꯀꯣ ꯁꯨꯃꯥꯏꯅ ꯒꯣꯜ ꯔꯥꯎꯟ ꯂꯦꯌꯔꯒꯁꯦ ꯅꯥꯏꯗꯅꯅꯦ ꯑꯗꯣ ꯁꯥꯁꯨ ꯁꯥꯕ ꯏꯪꯊꯔꯒ ꯀꯛꯑꯗꯤ ꯂꯦꯌꯔꯒꯁꯦ ꯍꯥꯡꯗꯣꯏꯗꯕꯁꯦ ꯈꯤꯇꯪ ꯃꯊꯛꯇꯁꯨ ꯅꯥꯟꯊꯣꯔꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯨꯁꯨ ꯐꯖꯔꯦ ꯑꯩꯅ ꯈꯟꯕꯗꯨꯃꯛꯇꯤ ꯑꯣꯏꯔꯦꯀꯣ 10ꯃꯨꯛ ꯊꯣꯛꯑ ꯃꯥꯜꯂꯦ 10 ꯈꯛ ꯊꯣꯛꯑꯦ ꯑꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯁꯨ ꯌꯥꯅꯤ ꯑꯗꯨꯏꯁꯨ ꯑꯩꯅ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯣꯟꯊꯣꯛ ꯑꯣꯟꯖꯤꯟ ꯇꯧꯔꯒ ꯀ꯭ꯔꯦꯝ ꯂꯥꯎꯍꯟꯒꯦ ꯇꯧꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯔꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯟꯈ꯭ꯔꯕꯅꯤꯅꯅꯦ ꯃꯆꯨ ꯃꯁꯥꯂꯥ ꯀꯩꯀꯩ ꯃꯌꯥꯝ ꯍꯥꯞꯄꯒ ꯁ꯭ꯇꯤꯝ ꯇꯧꯔꯛꯑꯃꯤꯅ ꯁ꯭ꯇꯤꯝ ꯇꯧꯔꯗꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯔ ꯄꯣꯠꯅꯦꯕ ꯑꯗꯣ ꯀꯅꯥꯝꯅ ꯊꯥꯎ ꯆꯥꯅꯤꯡꯕꯒꯤ ꯊꯥꯎꯗꯣ ꯑꯣꯟꯊꯣꯛ ꯑꯣꯟꯖꯤꯟ ꯇꯧꯔ ꯑꯩꯅ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯗꯤꯗꯤꯗꯨꯅ ꯊꯣꯡꯈꯤꯕ ꯑꯗꯨꯃꯥꯏꯅꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯁꯣꯝꯗꯒꯤ ꯂꯩꯁꯜꯂꯛꯄꯗꯣ ꯇꯥꯁꯜꯂꯛꯄꯗꯨꯒꯤ ꯃꯥꯜꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯨꯜꯂꯦ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯆꯥꯕꯅ ꯌꯥꯝ ꯍꯥꯎꯈꯤꯕꯀꯣ ꯑꯗꯣ ꯊꯣꯡꯉꯒ ꯆꯥꯕꯗꯨꯗꯤ ꯍꯥꯎꯕꯗꯤ ꯍꯥꯎꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯨ ꯄꯀꯧꯔꯥꯗꯀꯣ ꯄꯀꯧꯔꯥꯅꯁꯨ ꯑꯗꯨ ꯆꯝꯅꯝ ꯍꯥꯏꯗꯤ ꯃꯥꯒ ꯍꯥꯏꯕꯕꯨꯗꯤ ꯌꯥꯗꯦ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕꯅꯗꯤ ꯕꯣꯔꯥ ꯑꯣꯏꯅ ꯀꯨꯝ ꯂꯥꯎꯅ ꯆꯥꯅꯤꯡꯒꯦꯅꯒ ꯊꯣꯡꯖꯤꯜꯂꯗꯤ ꯑꯃꯨꯛ ꯃꯍꯤ ꯄꯣꯠ ꯂꯥꯎꯕꯒꯤ ꯇꯥꯏꯞꯇꯣ ꯃꯍꯤ ꯆꯪꯉꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯁꯣꯅꯨꯒ ꯄꯔꯨꯒ ꯃꯣꯏꯅꯤ ꯆꯥꯈꯤꯕꯩ ꯋꯥꯏꯅꯤ ꯍꯥꯎꯔꯦꯅ ꯑꯗꯨꯒ ꯊꯣꯡꯉꯒꯗꯤ ꯃꯣꯏꯅꯤꯁꯦ ꯆꯥꯕꯨꯗꯤ ꯆꯥꯕꯀꯣ ꯆꯥꯔꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕ ꯉꯁꯥꯏ ꯐ꯭ꯔꯥꯏꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯩꯁꯦ ꯐ꯭ꯔꯥꯏ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯦꯅ ꯖꯤꯔꯥꯒ ꯗꯥꯜꯆꯤꯅꯤꯒ ꯎꯁꯤꯡꯁꯥ ꯑꯗꯨꯒ ꯉꯧꯔꯒꯀꯣ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯇꯤꯜꯍꯧꯁꯦ ꯇꯛꯈꯥꯏꯕꯅꯤ ꯉꯁꯥꯏꯒꯤ ꯑꯅꯤꯗꯣ ꯑꯗꯨꯒ ꯉꯧꯁꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯁꯥꯂꯥ ꯇꯛꯈꯤꯕ ꯇꯤꯜꯍꯧ ꯅꯠꯇꯦ ꯁꯤꯡ ꯀꯩꯀꯩ ꯃꯃꯥꯡꯗ ꯇꯛꯈꯤꯕꯗꯣ ꯑꯗꯨ ꯈꯇꯪ ꯊꯝꯍꯧꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯞꯆꯜꯂꯦ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯦ ꯇꯤꯜꯍꯧꯗꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯇꯤꯜꯍꯧ ꯇꯛꯈꯥꯏꯔꯒ ꯊꯣꯡꯕꯁꯤ ꯇꯤꯜꯍꯧ ꯃꯨꯟꯗ꯭ꯔꯗꯤ ꯃꯅꯝ ꯅꯝꯊꯤꯕꯗꯣ ꯑꯗꯨꯝ ꯐꯖꯅ ꯉꯧꯕꯅꯦ ꯑꯩꯅ ꯑꯗꯣ ꯌꯥꯏꯉꯪ ꯃꯣꯔꯣꯛ ꯖꯤꯔꯥ ꯃꯆꯜ ꯍꯥꯞꯀꯗꯕ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯃꯈꯥꯗ ꯀꯥꯁꯜꯂꯛꯄꯒꯤꯀꯣ ꯇꯤꯜꯍꯧꯁꯦ ꯃꯨꯜꯍꯧꯗ꯭ꯔꯗꯤ ꯑꯩꯅ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯃꯨꯛ ꯉꯧꯊꯕꯅꯦ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯤꯁꯨ ꯇꯛꯈꯥꯏꯔꯦ ꯇꯣꯃꯦꯇꯣꯁꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯒ꯭ꯔꯦꯚꯤꯗꯤ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯒ꯭ꯔꯦꯚꯤꯗꯤ 100% ꯑꯗꯨꯒ ꯄꯣꯠꯁꯦ ꯍꯥꯞꯆꯜꯂꯒ ꯃꯍꯥꯎ ꯈꯤꯇꯪ ꯋꯥꯠꯊꯈꯤꯕ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯥꯏ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯍꯥꯎꯈꯤꯕ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯇ꯭ꯔꯥꯏ ꯇꯧꯕꯁꯨ ꯌꯥꯏ ꯀꯅꯥꯅ ꯍꯥꯏꯗꯤ ꯁ꯭ꯇꯤꯝ ꯇꯧꯕꯗ ꯃꯤꯅꯤꯠ 10-8ꯃꯨꯛ ꯆꯪꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯃꯄꯥ ꯑꯣꯏꯔꯗꯤ ꯑꯇꯣꯞꯄ ꯍꯤꯟꯖꯥꯡ ꯊꯣꯡꯖꯤꯜꯂꯣ ꯍꯥꯏꯔꯅꯤ ꯑꯗꯨꯒꯤ ꯑꯃꯇꯪ ꯆꯪꯕꯗꯣ ꯍꯥꯏꯅ ꯑꯗꯨꯝ ꯀꯅꯥꯒꯨꯝ ꯇꯧꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯍꯦꯛꯇ ꯁꯦꯝꯅꯤꯡꯕ ꯇꯧꯅꯤꯡꯕ ꯍꯦꯛꯇ ꯄꯣꯛꯄꯒꯤꯀꯣ ꯃꯇꯝ ꯆꯪꯕ ꯀꯩꯝ ꯈꯪꯗꯦꯕ ꯍꯦꯛꯇ ꯁꯦꯝꯅꯤꯡꯕ ꯑꯗꯣ ꯐꯖꯅ ꯃꯩꯁꯦ ꯇꯞꯍꯜꯂ ꯌꯥꯏꯔꯦ ꯉꯧꯔꯒ ꯃꯌꯥꯝ ꯃꯨꯜꯂꯦ ꯍꯥꯏꯗꯣ ꯑꯩꯅ ꯃꯍꯤ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄꯤꯁꯁꯦ 10ꯅꯤꯀꯣ 2 ꯑꯃꯗꯤ ꯑꯗꯨꯝ ꯐ꯭ꯔꯥꯏ ꯇꯧꯔꯤꯉꯩꯗ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯏꯔꯣꯜꯂꯝꯃꯒ ꯁꯤ ꯑꯣꯏꯅ ꯆꯥꯔꯝꯕꯅ ꯃꯍꯤꯁꯤꯁꯨ ꯍꯥꯎꯋꯤꯗ ꯑꯗꯨꯕꯨꯗꯤ ꯑꯗꯨꯒ ꯄꯤꯁ 9 ꯑꯁꯦ ꯊꯣꯡꯉꯦ ꯁꯨꯃꯥꯏꯅ
ꯇꯧꯔꯒ ꯑꯗꯨꯒ ꯃꯍꯤꯁꯦ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯅꯦꯅ ꯑꯩꯈꯣꯏꯒꯤ ꯄꯀꯧꯔꯥꯗꯁꯨ ꯃꯍꯤ ꯆꯨꯞꯁꯟꯕꯗꯣ ꯑꯁꯤꯁꯨ ꯆꯨꯞꯁꯟꯗꯣꯏꯅꯦꯕ ꯕꯦꯁꯣꯟꯅꯤꯅꯅꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯅ ꯐꯖꯅ ꯁꯧꯔ ꯃꯇꯨꯡꯗ ꯒꯔꯝ ꯃꯁꯥꯂꯥꯁꯦ ꯍꯥꯞꯆꯟꯕꯅꯦ ꯑꯗꯣ ꯐꯥꯔꯁꯇꯒꯤꯀꯣ ꯑꯍꯥꯟꯕꯗꯒꯤ ꯍꯥꯞꯆꯜꯂꯗꯤ ꯃꯥꯒꯤ ꯂꯦꯌꯔꯁꯦ ꯂꯣꯏꯅ ꯍꯥꯡꯗꯣꯔꯛꯀꯅꯤ ꯍꯥꯏꯗꯅꯀꯣ ꯅꯥꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯁꯧꯔꯒ ꯃꯍꯤꯁꯦ ꯐꯖꯅ ꯁꯧꯔꯒ ꯍꯥꯞꯄꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯍꯥꯎꯒꯗꯕ ꯍꯥꯎꯔꯣꯏꯗꯕ ꯃꯥꯟꯕꯗꯤ ꯈꯪꯗꯦ ꯃꯍꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯖꯦꯟꯗꯦꯝ ꯍꯥꯏꯔꯒꯦ ꯍꯥꯎꯔꯅꯤ ꯁꯤ ꯆꯥꯔꯒꯦ ꯍꯣꯏ ꯍꯥꯎꯔꯅꯤ Mày bố rồi. I'm first time. Hard. Nó hao rồi. Abi. Challenge. 얼마 하면 확실히 ꯑꯩꯁꯨ ꯆꯥꯔꯦ ꯐꯪꯕ ꯇꯦꯡꯉꯦ ꯍꯥꯎꯔꯦ ꯒ꯭ꯔꯦꯚꯤꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯣ ꯑꯍꯨꯝꯈꯛ ꯂꯦꯝꯃꯤ ꯁꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯌꯦꯟꯗꯦꯝꯁꯤꯗꯤ ꯍꯌꯦꯡꯂ ꯀꯩꯅꯣ ꯆꯅꯥ ꯃꯣꯇꯣꯔꯁꯤꯁꯨ ꯑꯩꯅ ꯇꯤꯡꯅ ꯊꯝꯕꯅꯦꯕ ꯉꯧꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯅꯥꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤꯅ ꯌꯦꯟꯗꯦꯝꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯉꯧꯔꯁꯤꯔ ꯀꯩꯅꯣ ꯑꯗꯣ ꯉꯁꯤꯗꯤ ꯇꯧꯗ꯭ꯔꯦ ꯊꯝꯖꯤꯟꯈ꯭ꯔꯒꯦ ꯐ꯭ꯔꯤꯖꯇ ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯔ ꯁꯥꯇꯛ ꯇꯧꯋꯦꯕꯀꯣ ꯑꯩꯅ ꯁꯥꯇꯛ ꯇꯧꯔ ꯍꯥꯎꯅ ꯄꯔꯨ ꯃꯤꯡꯖꯦꯟ ꯌꯦꯡꯉ ꯃꯔꯩ ꯇꯤꯡꯗꯣꯛ ꯂꯩꯕ